Jakuradhor Massacre maral leijadaba Micham kaya Hatkhibadu Laman Khumbani haina Saikot AC MLA Paolienlal Haokip na phongdokhiba adugi Mayokta Uripok Apunba Lup ki President Soram Tikendrajit na petitioner oiraga Imphal West ki Chief Judicial Magistrate ta criminal case ama file toukhre hairi hiramasiga mari leinana advocate Manoranjan Sharma Kongrai latpam na hai thaudo aduga mari leidana police ta FIR ama lodge tawbina ba haijabada tawraktabadagi court ta wakad asi thangatpane court na pirakpa yathangi madung enna thaudo asigi matangda phanglakpa investigation report sing adu khangba ngamnagane karigumba investigation asi chatharamdrabade maduda court na kari karamba yathang pirakpage haibadu yengminaba tari haina so mahakna makha tana phongdorakle Jakuradhor toukhre thokdo ni angang yauraga nupi ahum tamchina halaba matungda barak turenda dopiramnabagi matangduda akoigi Paolienlal Haokip Saitu Assembly constituency ki Paolienlal Haokip na mana the where hariba kanoduda akoigi online news channel duda mahana kano revenge ni haibagi matangda nongalaga date 21 da su newspaper da pula pula Europe ki makata na akona police report am tawda akoigi report FIR sandiu habdu tawbirta badagi hojik CGM na kana case hazare araga hojik ayi report si tawlabagi damakta ayi order ama totani ayi order pula kanda report kana report tawbagi order piru makuda mogi kari kari lake kari mogi finding ne rege habdu akoi makata na mogi nginasi makata wa finding leiramdragadi akona hairiba kogi case ki matang da koina thariba investigation to view FIR chan view an ngasi thariba case akoi ki site gi monitoram dragana court ki site gi tawna ba koi hoji kanna sigi step ta sangsal kan